Lamdam asida irang thoktuna misi mina yauba lanthum kaya mang taklaba miyoi kayana awaba mayoknaba numit kunga marini shura fawda center lengak amadi lengak pairiba BJP na tumina lesinba amadi hanna yengladaba asi double engine haibage artha thoktre engine fail oire haibani haina miyamna sakhamnarba politician Okram joina haikre Kuki Kulai Fiber militants in the Semai police station Yamanum San Basirik Loitong Maitei Kulgi farmhouse Amada Thamba San Amadi Haming Lut Tokibaluina Mioi Amafadana Pukre. Todo Adugi Pau Hek Fangbaga Imphal West District SP Dr. S. Ibom Chana Luchingba Kamanugi Kanguna Operation Chataduna Kuki Kulai Fibers in the kidnap Tokiba Mioi Adu take the Kaiduna Kanmangamkre. Luina the Kul Adu the Sangja from Lodun Leramba Maitei Masata should take the Kaiduna Putorakre. Manipur da hojik thodi beirang asi state amadi center lengak na tarai na logi atuba matam gi manung da Manipur da santi hanjilak na ba center lengak ki maikai digi hotnari apam pam da khurimak santi oina wari sanaduna afaba lambi da purak na ba hotna si nimit kharni gi matung da soidana Manipur da satuna mafam adu da nimit humni leiduna Manipur gi ichin inau sing da santi purak na ba wari sanagani haina Union Home Minister Amit Shah na ngasi Guwahati da phangthokiba thoram amada haikre मणिपुर जाने वाला हूं और 3 दिन तक वहां रहकर सभी मणिपुर के भाइयों बहनों के साथ बात कर शांति स्थापना के लिए बात करूंगा परंतु शांति तो मणिपुर के जनता ही ला सकती है Kuntraga humdoi suba Assam Rifles and Sindhu ngasi Thawal Tomjing da leiba POB Thawal Security Conference ama phangthokre Security Conference adu da DC Thawal A Subha Singha IAS SB Thawal Yogesh Chandra Haubizam IPS amadi Kuntraga humdoi suba Assam Rifles ki CO Arnab Mitra na mayai tangbal loki Conference adu da CO Arnab Mitra na haiki Thawal District ki tampak naknaba mafam sing da kundari ba singi kun sing da Operation Chathari Karigumba Kulai Paiba Leram Labadi Faraga SP Thawal Sinagani Manipur da Ladiba Sugi designated camp sing the Lifam Tokpa sing Laibera Hibadu Yengsili Karigumba Sugi Yanase the Yaw the Batavak Toram sing Toram Labadi Shoidan action Lokatkani Tazaba Tambiu Lamdam Asishanti Lehensi Haiki आप जो मेरे को न्यूज़ दे रहे हो बिल्कुल सही न्यूज़ है हमारे पास भी खबर है कि हो सकता है आप जो बोल रहे हो ना है वो 100% आपको भी पता नहीं है अगर आपको पता है आप मेरे को बताइए कौन सा घर तुरंत मैं निकालूंगा पार्टी और वो पार्टी में उठा के उसको एसपी साहब के हवाले करूंगा Ngasi nungtil pung ani makhairom taba matamda pasoi police ki OC commando unit Kuntragumdoi suba Assam Rifles amadi humpumapan suba battalion CRPF ki apunba kangbuna akaknaba paw umaphangmadagi Kangpokpi district ki manung chanba New Kaichal Mandi village ki Sinam Khaithong village da chathakiba operation da country made GI5 muzzle loaded gun ama yauna explosive kaya fagat pangam khibaga loinana mapam aduda kuki lalauba singna saramba temporary bunker ama thugaiduna mahankre Churachandpur district ki manung chana leiba kom singna khundawa kangathai kom village ki khunja sing khul aduda leiba yaroi haina kuki khul ai paiba singna toina kihanbagi thabak chatharak padagi khul adugi khunja sing khun thadoktur lanjenare haina kom union Manipur gi maikai digi phongdorali pawsina makha taribadi thasi kungumdagi numidang da kuki khul ai paiba singna khun aduda laktuna khunja sing khul thadoktura chatkadabani haina khangalak padagi khul adu thadokhibani hauje kangathai kom village kuki singna loksin khibaga loina mi leisin ba haukre Hauze Kangathai Kom village Thadok Tuna Laklaba Kunja Singh Khwerenta Kom village ki mafam sing da sangja from Lodi Amju EGM MJHU Assam Rifles amadi Jat Regiment ki mihu ching yauna Manipur Press Club ta joint meeting ama formduna wafam kharada yanaba puraktuna Assam Rifles amadi Central Security Force ka mari leinaba paw phongdaba haiba phirep adu handok le haina chiron amada phongdorali pawmi sing da sathakiba thawong sing adu matungda amuk thoaloi amadi thawdok adu da senaba miyoi sing action lobu yauna tongan tongan wafam sing da amatoina yanakhibani New Public Higher Secondary School Khangabok to Nursery dagi class 10 fawba mahi tamkhiba aduga hojina Thawal Okram da leiba New Era Higher Secondary School da makha mahi tamthaduna handak sahi asigi oina pangthokiba kosem na loba class 12 exam da position lawrkharba New Public Higher Secondary School Khangabok ki Managing Committee gi maikai dagi achamba khudol tamduna pukning thawatkre
All Assam Manipuri Youth Association AMIA, All Assam Manipuri Women's Mamitv Coordination Committee, Nikhil Bishnupriya Manipuri Mahasabha, All Assam Manipuri Muslim Mamitv Nachingba, Assam gi Luf Kayaga Kutsham Naduna, Ngasi Manipur da Kanghodana Tang Ohumdagi, Horakliba Kangluki, Irang Asigi Matang da Bir Tikendrajit, MAMI School, Manipuri Laikai, Itkola, Silchar Dagi Hodana DC Office, Silchar Fawa Peace Rally Chatkre. Lamdam asida irang thoktuna misi mina yauba lanthum kaya mang taklaba miyoi kayana awaba mayoknaba numit kunga mari ni shura fawda center lengak amadi lengak pairiba BJP na tumina lesinba amadi hanna yengladaba asi double engine haibage artha thoktre engine fail oire haibani haina miyamna sakhangnarba politician okram join haikre mani kuki to kai ba ba mi pa men har kadi mani kuki digi kana na ko emele ko kali do praja ko ne ine ki mayam je si sengoga Peace Relief Amadi Integrity Highway Hiram the Yumfam Oiba Dabi Mari Yawa Memorandum Ama Ngasi Wangkem Kendra de Labor Club Singna Kendra Asigi MLK Mega Chandra de Pishin Creek Club Singi Mihut Singna Yaripuk Bisnu Nahada Labor MLK Mega Chandra Yum the Satuna Wangkem Youth Club Ki President Kundong Bam Himalayana Memorandum Adu MLA de Kusina Ki Hari Haiba Manipur Kaiba Haiba Wai Simadi Ekoi sector the Yaudi and Madam Punamoka Madu proposed to Raiva Masieta you of home city Masidi Mona Cantabio reconsider the view Madu you of Punduma as a party and the president and the MLA on the Yabasuma Moy Ngasi ayuk pung tara mathoy makairom tabo matamda thangwaiban United Club TUC na sinduna thangwaiban miyam gi oiba mipam ama DM College da leiba ima khunthokhan bigi sangle na pangthokre tungda miyam na mafam adudagi release alaba matungda thangwaiban kendra gi MLA khumuksam joy kishan gi mayum da satuna memorandum ama pishinkre MLA masari mayum da leram khidi hairi Haukiba May Ahumdagi Tokiba Kangutki Irang Maram Oiduna, Hosik Oirakliba Manipurgi Pibam Asida Nan Kuki MLA Yankai from Tadao, Kuki Militensky, Su Lokto Kadavani, Amadi Kuki Tongan Administration, Tambayaroi Haiduna, Tawal District Yaripuk Bisnu Naha Pukri Achobu Mafalda, Wakatni from Pamdana Kongang Junction Trade. Ngasi wakat reform masih aku agenda mayam je aku implement of NRC need of the hour aku take our blood not our land aku why the central government is silent when our women are raped citizens are burned down houses are burned down when our fellow are killed why central government is quiet Hojik lamdam asida thokliba irang asida awaba mayuk nariba chingda naknaba mafam singda leiriba mitei khul sing ngak senbada mating pangnanaba thangwaiban United Clubs na club asina konba area dagi khangatlaba members sing thajinnanaba amadi tha asigi kunthra da Imphal manungda leiriba naga amadi maitei pangal singna saruk yaduna chatkadoriba santi gi rally sogatnaba warep lokre warep asing asi TUC na sinduna pangthokiba mifam amana lokhibani khoi landara pada se thing phangaba prasar gi khoi moi bu ngak thukna bagi damak da jaga jaga da khoi mi group se makanda takna volunteer khoi thara gani amusu mo khoi dam mating pang na ba khoi phep lore athubu matam da khoi thana nu sem sarani More da pamda pathodok sing leptuna tholakpana maram oiraga ngasi curfew komthokidre ngarang nungthin More ward number 7 da leiba naha ahum kuki masa sing na tamchina furam badagi Assam Rifles ke kangmuna thengna hobdagi kankre hari More ward number 7 haino makong da leiba lanjen na kraba maitei singi mi leinadraba yum ahum su kuki naha singna yum gi so thugairaga maduda leiba potchei sing huran kre hari Ngarang numidang pung 8:04 taba matamda masakhang da bakulai paiba singna thangaiban hijam dewal laikai da leiba puyam sitaranjan apokpa kunjababu koba miyoi amagi mayumda nungmai kapsilamle thawong adugi mayokta miyamna wakat mifam sathakre Combined Security Force na ngarang ayukang subsing khong dagi yamlaba nungmai kulai bom amadi nungmai maruna singba kayaga kona na farwa tara suba IRB personnel ama yauna miyoi ahum court na judicial remand piduna jail da thajinkre Thasi ki taraga nithoi the news second the security force na journalism ahum the fu saiba tawkiba thodo adu condemn tawi haina Indian Journalist Union IGU gi Secretary General Sabina Indrajit ki chiron amana hairagli chiron the high security force na journalist sing the target tawdana ba amadi journalist singbu makoi masagi duty da ayat afan yaudana tawhanna ba amadi freedom of media ikai kumna ba kangan kre hairi
ꯍꯧꯈꯤꯕ ꯃꯦ 3ꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯟꯗ꯭ꯔꯈꯣꯡ ꯑꯃꯗꯤ ꯐꯥꯟꯖꯈꯣꯡꯅꯆꯤꯡꯕ ꯈꯨꯜꯁꯤꯡꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡꯅ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯁꯥꯐꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯊꯥꯖꯕ ꯊꯝꯕꯤꯗꯨꯅ ꯌꯨꯝꯗ ꯍꯟꯕꯤꯔꯛꯇꯨꯅ ꯂꯩꯕꯤꯔꯣ ꯍꯥꯏꯅ ꯗꯤꯁꯤ ꯊꯧꯕꯥꯜ ꯁꯨꯕꯥꯁꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯄꯣꯠꯁꯤꯗ ꯊꯥꯖꯕ ꯊꯝꯕꯤꯕꯁꯤꯅ ꯑꯩꯒꯤꯗꯤ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯃꯤꯅ ꯀꯩꯅꯣ ꯇꯧꯕꯁꯤ ꯀꯩꯒꯨꯝꯕ ꯆꯤꯡꯅꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣꯕ ꯗꯤꯁꯤ ꯀꯩꯅꯣ ꯂꯩꯔꯤꯀꯣ ꯄ꯭ꯔꯙꯥꯟ ꯖꯤꯂꯥ ꯂꯩꯔꯤ ꯀꯩꯒꯨꯝꯕ ꯑꯃ ꯔꯤꯃꯔ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯂꯩꯔꯒꯗꯤ ꯗꯛ ꯂꯥꯎꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣꯕ Peace Relief amadi Integrity Highway hiramda yumfam oiba dabi mari yawa memorandum ama ngasi wangkem kendra da leiba club singna kendra asigi MLA ke Mega Chandra da pishinkre club singi mihut singna yaripok Bisnu Nahar